ECI na MLA tarani thoigi matang da lawgadaba warep February 10 da governor da khangankhre MLA tarani thoigi maraibak governor gi khutta laikhre English singani ga tara tereta ki sasan paira khiba BJP na lusingba Manipur government na hap khiba parliamentary secretary tarani thoi office of profit ka mari leina na संविधान की article sama gamok drani thoi gi makhada disqualified tauba natraga taudaba gi matang da election commission of India na makhoi gi oiba warol haukiba February 10 da Manipur gi governor gi office ta thakre haina AICC gi lusingbo oiriba Manipur in charge Bhakta Sarandas ta khangalakre hairi Manipur government na parliamentary secretary tarani thoi hapkhibadu office of profit oi haina Manipur high court na judgment pikraba matungda Manipur Pradesh Congress committee na Manipur gi governor da aiba serol pisinduna parliamentary secretary oi khiba MLA tarani thoi adu disqualified tobiu haina taksin khibani MPCC na thamlakhiba wafam adu gi matang da Manipur gi governor na election commission of India gi mat pirak na ba khangan khibani adu matam sangna election commission of India na hiram adugi matang da makhoi gi oiba warol khangande haibagi damak case adu da petitioner oikhiba congress ki MLA singna supreme court ta wakat khibani loina na mamang tha February 10 thoi da supreme court na election commission of India da sayol ani gi manung da makhoi gi oiba opinion Manipur gi governor da khangan khina ba directive pi khibani Supreme Court na ECI da pikhiba matamadu hendokpaga loina na February 19 da Congress ki CLP gi lusingba o ibo bisinga MPCC gi president Govindas Konthaujam amasung MLA singna New Delhi da satuna ECI gi makok thongba official sing unanabagi damakta thorang tawkhibani New Delhi dagi phangba pawgi matungina MPCC gi lusingba singna ECI gi official sing adu unaba phangdabadagi AICC gi Manipur in charge Bhakta Sarandas na ECI gi official singa tonga na unaki Unabadu da ECI gi maikai dagi parliamentary secretary tarani thoi disqualified tauba natraga taudaba haibagi matang da makhoi gi oiba opinion adu February 10 da Manipur gi governor da thakre hairaki Manipur gi governor da thakiba ECI gi opinion adugi copy ama phanganbiu haibada madudi confidential oibana ECI dagi piba yaroi Manipur gi governor dagi launaba hairaki hairi Pawaduna makhatana hai election commission of India na hiramasi matang da makhoi gi oiba opinion Manipur gi governor da khangan khraba numit 19 shurba phawbuda karigi damak Manipur gi governor na election commission of India gi opinion matungina संविधान gi article samaga mawdani thoi ani shuba asigi makhada hiramasi ga mari leina na nakhai sengba thabak lokhatriba karigi no haibasini hiramasi gi matang da ngasi New Delhi da leiba AICC gi office ta party gi national leader sing yauna MPCC gi president CLP gi lusingba amasung MLA singna press conference ama pangthokani hairi panbe abadi parliamentary secretary tarani thoigi matang da election commission na matam sana thabak lokhat pidre haina congress ki MLA DD Thaisina lusingba timamana petitioner oiduna supreme court ta wakat khibani petition adu da thamkhibo wafamdi संविधान gi matungina election commission na makhoigi opinion Manipur gi governor da pisinba haibasi makhoigi mathawni adubu makhoina karigumba amatta tawdana laiba haibasi संविधान asu ikai khumna damani maramaduna election commission na masagi mathau tawhannabagi damak akanba wafam thambiu haina phongdokhi atopa pawmana ex minister Sam Kumar na case ngamkhre English singani ga tara tereta pangthoki batara mathosuba Manipur State Assembly gi mikhalda andro kendra da mai pakhi bati Sam Kumar gi mathakta ACS da BJP gi mirep oikhiba Dr Nimai Chan Luang na tharakhiba election petition case adugi aroi ba hearing ngarang sathaki baga loina na case adu High Court of Manipur na maram cha de haibaga loina na dismiss tawkhre hairi ngarang nungthil ex minister Sam Kumar gi quarter da pangthokiba pawgi mifam amada mahang na haiki haukiba ing lisingani ga tara teret ki State Assembly mikhal gamari leina na mirep se sing scrutiny tawban numitagi ACS da BJP gi mirep oikhiba Dr Nimai Chan Luang na mahaki affidavit ta aranba yawi haiduna election petition ama tharaki hariba case asi sahi mari chupna High Court of Manipur da thengnaraga lakpani case asi loisenduna aroiba judgment ama High Court asina pi dabana maram oiraga haukiba ing lisingani ga kungi March ki tang 19 da Indian Constitution gi 10 schedule gi makhada mahakna BJP gi government ta saugat lubagi disqualify tawkhraba matung ACS gi oina mikhal pangthokpa yadana lakpani adubu High Court of Manipur gi Justice Lanu Kungsum Jamir gi Kota election petition case number 4 by 2017 gi hearing chatharaba matungda aroiba judgment ama pirakre ngarang High Court ta khiba judgment aduna case adu maram chataba case ni haibaga loina na case adu dismiss tawkhre ngarang ko na tarakhiba judgment aduna TH Sam Kumar Manipur miyam amasung andro kendra gi miyam da mahakna Indian Constitution gi matungina amadi Election Commission of India da aranba affidavit pi khide haiba adu takchare
Sahi ama chupna andro AC asida mihut ama leitana wana leirakpa adu mikup asidagi kokle haina laujare aduga hana mikhal pangthokpa yadana leiramba adu Assam gi mikhal ga iroinana ACS gi mikhal pangthokpina ba Election Commission of India da ACS gi miyam amadi Development Organization andro kendra gi mihut sing amadi atai leiriba social worker sing ga loinana haijaragani maramaduna andro AC gi miyam nasu mikhal gi damakta sem sabiro loinana mahakpu amu hanna andro AC gi mihut ama oina thagat piu hainasu TH Samkumar na phongdoki